Tingani Kungahumdoi Numirasi Akogi Social Library Cum Information Center Wagaya Wang Laikai Gi Nauna Sajaba Building Asi Sangabagi Numini Asigumba Numirasida Akogi Sangasibu Kasariba Laikai Laiviba Mingona Panjara Laikai Kunazara Bokyoza Mayangmam Amuzau Retired Assistant Teacher Kasing Higher Secondary School na Hai Sangne Sikazabani Aduga Katsariba Sigi Mingoina Akogi Masa Maki Masa Ibungo Donor Sigi Masa Ibungo Mingoina Panjarabada Laikidraba Mayangmam Sikanta Amadi Mayangmam Mosa Anigi Mingda Hai Sangne Sikazabani Hai Sangne Si Lekai Sigi Amadi Lamdama Songi Miamna Library Sangamtang Lairagadi Madui Kanaba Sorok Diba Satra Sati Sing Aduga Lairiba London Sigi Manipurgi Adi Prithivigi Mapam Kudimakta Thoiba Thodo Watho Amasung Hanana Lairamiba Wari Karikara Zigi Nainafam Oina Aiba Sangne Nasi Committee na Amadi Akogi Center gi Akogi Executive Committee Asina Sina Number Thorang Tawjari Hojiki Mat Ipaipu Haktaki Chatadura Lakpa Kakching Itai Kong Fatpaki Thoram Ngasi Meragi Nini Pan but Nitokavan with that Lyson Tinsongi Thormgaloyana Kakching Itai Committee Sinduna Pantokre Itai Kong Fatpa Namit Asida Kakching Lamdam Audit Masigi Kulona Badaleba Miam the Saruk Yabalona Mioikiana In Singba Long Konbana Singba Sataduna Nga Fanki Manipur gi irang asilo sindana leibana lorok pantha laklabasu lomi singna uriba losing lopang hamgadra ngamloidra haibagi akiba ama leire masi koknanaba state agriculture commissioner na chairman oiduna sem kiba monitoring committee na khana biraga security arrangement tobiu haina kokomi farmers wing na pawgim pham amada phongdokre ngasi lamphel part leba kokomi gi office ta pangthok kiba pawgim pham aduda kokomi farmers wing gi convener konthaujam thoibana hai Lorok Pantha Lakpada Lomi Singda Aki Akang Laitanaba Kudong Tiningai Oiba Mafam Singda Security Tamnaba Lengakna Hotnagadabani Lomi Singda Pigadaba Maru Marang Sing Matam Sana Mari Lainaba Singna Pibiu Ikang Thokpa Irang na Low Panbang Namdana Laiba Lopam Singda Atopa Maru Marang Thananaba Lengakna Lupa Crore Taruk Sanction Proposed Kiba Adugi Matangda Ngasi Pau Tangtaba Ama Kangdana Laiba Asi Laibak Tibani Atubuda Miam the Kangan View Amadi Rabigi Thanarba Maru Marang Sing Ta Suki Tangkun Mga Fawgi Manung the Horticulture Amadi Agriculture Department na Lobi Sing the Pibiu Minister MLA NGO Sing the Pangpi the Pisinba Arembada Manganba Tawigano Haiki Mahakna Makata na Hai Lomi Sing na Low Ubuda Kudong Chana Naba Ising Yohanaba Thorang Paket Piu Agriculture Department na Lomi Singi Tabak Kaya Paikalagatsu Lomi Ayambana Scheme Singi Matangda Kangbangam Dana Lady Miam the Scheme Singi Matangda Kupna Kanganaba Department Singna Tabak Paket Piu Manipur the Tokliwa Land Asinamaram Oiduna Lomi Kiasut Low Ubangam Dana Lyrically Sayan Loiriba Sing Awaba Kaya Mayoknari Masina Lairba Singda Awaba Saiteng Henapiri Kuki Militant Singna National Highway the Yakai Tingaiba Tabak Sing Piba Asi Laibak Tibani Masina Miamda Wahale Kokomi Farmers Wing na Lomi Singi Damak Tabak Kaya Paikat Nanaba Mari Lenaba Singda Taksin Gani Haiki Committee Simaga Santhariba Adumba Kugi Chugumba Problem Sing Pogna Vidum the same monitoring committee Sina Siamina Atu Matanda meetings in Kauraga Security arrangements in Mamsonuna Tauraga Lomi Sing the Puming the Wariba Lopa Mamroid Kaliba Sugumba Singapasi Pogna Victim the Mamsong area Tavio Amati Mapungpana Low Si Lopa Nandava Security areas Tavio Wapundu Tamzari Ahumsu Vada Maruina Low Simuta with the party Maru irrigation Aduna September Kunipandagi Hauduna October Kumapan Fauda Chathagadaba
Kumapalak suba 1 month training on Moirang Parva tradition manung sana nuit marini sathagadaba narrative art festival ngazi ibu emas manglila sanglel da hodokre Manipur State Chumanglela Council amadi Theatre Mirror Imphal anina sinduna pangthokpa thoram gamari lainana Manipur State Chumanglela Council ki lifetime secretary Sograk from Hemantan Hai aikogi traditional art form sing mangki bana naha singna lamdam sigi chatnabi fijat sakset Kaurakpagi achobu maram amani Aikogi iramdam asi kannanaba hotnabada lamdam asigi nat chatnabi sing asi yokhatpa mathau tai maram asina mabal naidraba iramdam asigi lan sing asi yokhatnanaba asiguma narrative art form sing asi miyamsu khangminaba changi haikhi hai sing sidida koi narrative art festival sigi yenghoba amasung tahau ya kudong sam se aidi manipur miyam kudimangna lahon janingi maramdi daing art form sing kandraga dikoi manipur gi saktam je so mange nupi macha sing na pije leiteng hongai ba nupa macha sing na pije leiteng hongai ba miram gi pije leiteng da yamna mita ba phawra ise kari gi no hai tar akoi traditional art form ma'am je mangi bagini hai bise akoi ma'am khangminarabanina masi halagan ji hai tar di hujing manipur folk song da isai sanja palaga matam isai da puthok putu kharju uredana madu akoi na madom da pungning khara manipur miyam na sangjinnarak pugini aduna akoi iramdam gi iramdam gi culture ji kan jai tar di akoi iramdam da taduna leiriba hongna leiramba posak mayam ngasi di mang gi do sinje lenung da sangi do mayam je singthok tana tasandana masak semba mathok tai haibagi pandam da akoi puthokpa si narrative art festival Ngasidagi horiba narrative art festival asi laikhidraba Madam Sri awardee warepanabana lamjing lamba kaya adu ningsingduna pangthokpani masigi manungchanna ahanba namitta tombagi yum lila asi miyamda utpani makhatana tongan ba thorum kaya su utkani ngasigi festival hodokpagi thorumda art and culture gi deputy director G Dharmadas Sharma amadi Manipur State Chumanglela Council gi lifetime president PH Gunachandra Sharmana thormapu oina saruk yakhibaga loinana theatre mirror sanaba tombagi yum lila su utkhi Panamari ta khausaba yandam nabagi thorum pangthokre angom nang thau Rosoras mani na mayai tangbal loduna Manipur Chairap Loshangi Phamnaiba Singh Manipur Pandit Loshangi Pandit Singh Panji Loshangi Panji Sanglakpa Wangkhai Mayum Komendro Singh Garot Loshangi Tuli Ahan Major K Sanathoiba Sharma Tuli Yaima Major Singtham Ranjit Yumnam Sunil Naurem Ranjan Mangang Lokrakpam Sana Jawba Ayang Purel Major Yauna Lakadur Batang Kunmari Meragi Tarani Pan but Leva Pupan with the Pangtokadoriba Kwaktan Bagi Thorum the Yauna Panamari Takosaba Yendam Nabagi Thorum Si Pangtokibani Nasi Takoksaki Panamarigi Mio Singdudi Ahalupanada Irom Rishiki Maitei Naharupanada Laisram Toitoiba Maitei Laipam Panada Samurai Latpam Abung Sarma Amadi Kabam Panada Tongam Loyangam Basingni Haina Manipur Chairap Loishang Sana Konung Infalgi Secretary Chirol Amana Hairi Thasigi Taramarigi Numidang da Kasampat Kwarakpam Lekaida Kulai Pibasingna Numaina Kaptuna Asopan Nahlambabu Yanando Pongok Tuna Ngasi Kasampat Segarot Masinda Wakar from Ama Chatakre JC against the shooting of innocent people the Sinduna Chataki Wakar Impam Aduda Yaraduna Kaisampat Todabau Lekai Nupi Maruki member Selina Takelambam na Pongdoki Buda social media that Nuainada Amakakidabak Lekai that Laktuna Nomoi Kapsulamba Amadi Asok Apan Nangalamba Ase Yaning Day Fazana Pamaga Wari Sanaraga Luxin Bayabo from the Ay Mangaire Ay Tona Labani Ay Nomoi Paibani Ay Tungda Asok Sang Yamlay Haibagi Batagum Lekai the Lakaga Nomoi Kapsindana Miri Kayabo Asopan Nanghanbada Chenabasing Paduna Makogi Matakta Ahak Pachera Pigidabani Hariba Tong Asi Pangdaba Amadi Chakatabagi Matoni Haina Lowi Asuk Luraba Lamdam Asigi Pibam Asida Akoi Maselgi Marakta Asig Matadok Topa Asina Yaknabasingna Kudong Saba Launanaba Ohele Hauzik Akoigi Lamdam Asigi Mafam Kayada Yaknabasingna Kudum Sansina Ladiba Tanza Amani Kaidongway Lan Asi Loigadagi Haina Miam Asi Nigik Launa Lainariba Asida Asiguma Todo Asina
kamdona lebak ngakadoribno asigma thodo asi matungda amuhana thoktananaba leingakna athubada nomai kap chilamba amadi generiba sing phaduna ahakpadandi phanghalu haiki bani ai di kulai bai bani ai ki tungda achaw sa mo yam na lei hai bi mo da la ga hekta mi won da kulai bai da ga mi bu prasamism bu sok na ba life attempt to mong city ta sing na ya janing de hai bi ngai ta ba phong do poina ekoi club amadi mara pai bi punna da ngarang nungdang punna lo ki ba mi na khoi gi wari poloi na khoi ta club tara mo nga mo mara pai bi punna tara mo nga mo ki sige apun poina na sige sit protest se yaning da ba phong do poina phong ja ba ngasigi wakat mifam aduda maralai ba khudakta dandi piu gun culture muthatlu mirakta nomai kappa yaningde gundaism ki thawong yaningde haibna singba placard kaya su paikhi nakal amarom da hairiba thodok adura chena bani haiba Alex amadi Roben kabome ani fare hari amarom da October 10 gi thodok aduda Waris Sharma gi kot yawi haina miyamna mahak yawna thodok aduda cheneriba sing ngasi pung ani phawbada fananaba matam thakibani adubu hairiba pungpham asi phawbada Waris Sharma phaba ngamdabadagi miyamna mahaki yum tamna lakibani Waris Sharma mahak masa mayubda layamdabadagi laikai gi Mairapaibi amri club ki mihut singa wari sanaraba tungda wangkhai angom laikai Mairapaibi gi secretary Gayatri na Manohar Mariam Waris Sharma social boycott taure haina lauthoki amadi imung manung na numit nini gi manung da social media da sengdok lagani haina miyam da thajab pikhi miyam na Waris Sharma hayang phawgi manung da phagadabni haina demand tauki adubu Waris ka imung manung ka paw phawna ba ngamdabadagi hairiba numit nini gi matam asi thabani karigumba numit nini gi manung da sengdorok taba tarbadi maduda tholakpa aphabadagi daita imung manung na pugadabni haina ngasigi miyam na warep lauki Socialist Student Union of Manipur SSUM na sinduna laikidraba mahiroi anigi asiba hakchang imung manungda sinau amadi mihat asigi achumba wail putho haiba khulauda mahisang singda chathariba khongjang saru ama oina Jingarel Tezpur da leiba Success School da amuba machugi piral singkhat paga loinana amuba base yethokre thoronga mai leyana school asigi principal Dr. Sunil Dev Singh na phongdokhibada SSU gumba mahiroi luk amana mahiroi singi damak songthopek tuna asigumba khongthang kaya ama paikhalakpa asi thagatningai ni maitei gi chatnabi gi matung ina laikhidraba hakchang gi aroiba mathong mangam mapung phana pangthokpa haiba asi chatnaduna laklibani adubu hairiba mahiroi ani asigi hakchang ngasi phawba phangdaba maram na mahiroi kunai datanatana laikhidraba gi imung manungda kaya gi matik awaba mayok naribani State amari central lengak na kan hotnabiduna mihat asidat chenabani haiba miyoi sing phagat padi leire adumapku laibak thibadi hairiba laikhidraba mahiroi ani asigi asibakchang ngasi phawba phangdana leiriba asini loinana atuba matamda mari leinaba singna upai ama tawbiduna mahiroi ani gi haksang adubu leibak miyam amadi ung manungda sinabirabadi lamdam asigi miyam amadi ung manungna apen ba oigani haiki debu maran lejita ba debu wigi kuki narko terorisina maran sudah dituna semua amno what ledana atu kibesi namno amno tawada sedigi mogi Facebook ta khagala kala yeng bada kai mon fomo kai maino edi kamai tolo no habisi ko Silumba aduna masih singsi tunggi laiba sata-sata singda susubat warning Thorom aduda saruk yakiba political activist sapam sakang leipal na hai Chief Minister N Biren asi maitei phurup khaktagi lusing banate Manipur pumbagi CM ni maki mafamda Unified Command sinaraba matamdata thokliba irang asi warisin pura pengamgani MLA humpu leibagi manungda kuki MLA tarana Chief Minister sogote haiduna Unified Command lokthokkiba asi maram sate command asi hanjin hananaba aikoi punamakna center da takchin minaba matam oire haiki thorom aduda SSUM gi president S Yai Masu saruk yaki
Jiribam ki Harinagar da leiba children home da hangdok lewa relief camp da leiba inmat singna Maira Foods ki kihom tan manga processing tawbagi thabak sa thaba hokri mayuk makai thadok tuna lanjana tuna relief camp ta leiba Jiribam ki miyoi singi punsi mahingda tengbang nana dabak paikal iba thabak thoram asi district administration Jiribam amasung Maira Foods Imphal ga kusam nana pakat pani Deputy Commissioner Krishna Kumar IS na Jiribam ki lanjana tuna leiba miyoi singda thabak biduna makhoi sogot pibagi damak Maira Foods pu tawimal khangba utladuna district administration gi maikai dagi changchiliba thabak thoram asi makhatana changchinbada piba yaba mateng sing pigani haiki inmat singna thabak suri mafam duda chatladuna deputy commissioner na puning thawatpaga loinana bukchel sengna thabak kanna sunana basu haiki inmat singi maikai dagi su makoibu asigumba khudong sabasi phangan bibagi damak district administration amasung Maira Foods pu thagatpa amasung tawimul khangba hongdokhi Ministry of Information and Broadcasting Central Bureau of Communication Regional Office Imphal gi miyeng makhada tinjang kaijang daba afaba khunai ama ohinana bagi pandam da lebak sin thungna pangthok liba Rashtriya Posan Mahagi saruk ama oina ngasi MS Jaugi Nachom Sangit Kala Academy Mahavidyalaya Imphal East amadi ICDS Jiribam gi District Program Officer DPO Nithaujam Parango manganga kusam naraga ngasi Jiribam gi Vidyanagar da leba relief camp da awareness campaign pangthokre thoronggi manungsan MS Jaugi Nachom Sangit Kala Academy Mahavidyalaya Imphal East artist singna drama jagoi isai amadi pung cholam singba kumai sing pangthoktuna thorom adu mapung fanki ngasigi thorom adu da ICDS Jiribam gi DPO Nithaujam Parango mangang ICDS Jiribam gi supervisor Omila Chandrakala ex ward member NG Gopeswar amadi asa facilitators Hema Batina athoiba mithungnan oina saruk yakhi thorom aduga mai leinana ICDS Jiribam gi DPO Nithaujam Parango mangang na hai afaba lengak amadi afaba khunai oinabagi pandamda Rashtriya Posan Mahana haukiba chahi 8 Nepal gi mamangdagi mama amasung miron bisingbu masamo fana lehelaga afaba Zati amadi kunai ohenanaba tawriba thaudang ase hena mapung phananabagi dabak awareness campaign asi pangthokjabani haina phongdokhi All India Congress Committee AICC gi lusingba ama oiriba Rahul Gandhi na yamna dai kaudana Manipur asi state ama oidre masi state ani thokna khaidok le haina phongdok liba asi All Manipur United Clubs Organization amukona khwaidagi wangba thakta kandem tawi haina phongdok li amuko gi secretary publicity na tadrok pachol amana hai Rahul Gandhi na phongdok li wafam asina Congress Party na Manipur gi apunbagi saktam ngaknanaba miyamna hotnaribasi karigumba mong amatada ikai khumnadre haibadu yamna phone utle amadi Manipur gi miyambu yamna usittabagi mayak larba khudam amasu oire me ahumdagi horakliba irang aduga mari leinana Rahul Gandhi na Manipur da laklamba adu Manipur gi apunbagi saktam kaidananaba amadi khatnariba nakal anibu yanaba protnanaba laklam leibra natraga kukijo militant singda Manipur thugainanaba insinba laklambra Rahul Gandhi na makhoi political party dugi vote phangnanabgi damakta Manipur yonthokpadi matik nate madu amuko amadi miyamna chapchana thenagani Manipur da hojik oiriba irang asigi matangda miyamna BJP na lusingba lenga asida aduki matik warauduna lairingai cherakta AICC gi lusingba asina masiguma wafam phongdolakpasi aduki matik angakpa phawbada natana tumina khangduna leiba ngamhandre Manipur da oiriba film asi karino haina yamna kupna nainabagi mahutta Manipur asi state ani thokna khaidok le haina hairibasi kari karamba mawongda hairibano haibadu Rahul Gandhi na Manipur gi miyamda sengdokadabani Rahul Gandhi na Manipur gi miyamda interest ki wangmada phongdokkiwa wapam adugi damak lale haibadu miyamda sengdohanabagi thaudang MPCC na numit humni haibadi October 10 fawbagi manungda lawgadabani karigumba sengdoroktaba taragadi Rahul Gandhi na amadi magi political party oiriba AICC na Manipur gi leimaida thabak tawba phangba natraga phangdabagi maraibak lepkani haidi Unique Manipuri Women's Association Oinam na Sinduna na Kumani subna chathagadaba Smart Skill Development Training among asi Oinam Bazar Makhada hodokre hodopoi thoromda High Court of Manipur gi Advocate L Brojan Singh Manipur Industries Development Council gi Chairman P Loken Singh Weber Service Center Imphal gi Deputy Director
Priyadarshini Daripa Oinam Municipal Council Councillor O Ibetombi Devi amadi retired headmaster TS Yaima Singna Matang Sina Chief Guest President amadi Guest of Honor Oina Saruk Yaki Thorungamai Lainana State Awardee O Soma Devi na Pongdo Kibada Ipa Ipu Singna Chizin Naramba Polam Sing Puthoknaba Ngasigi training asi Hodokpani Training asida Anova design Kra Puthoktuna Senthok Lambi Lainaba Pandam Tamdi Loinana Lanjalaklaba inmate Singda Senthok Lambi Lainanaba High training asi Pinanaba Pandam Tamdi Hainasu O Soma Devina Makatana Pongdroki Training sigi pandam sidi pot ki demand lai base phisabi jingjina sabat tambiraga hairaga makoi mapalamda thar kanda ba makoi gi senthok lambi se leijanaba adege akhoi gi halamna tawramba siju develop laiba asigi pamjadana ai tawjabane sigi Sagol Tongba Recent Higher Secondary School da leiba relief camp da leiba nupi masa singda skill development oina skin care hair care amadi makeup ki oiba numitare ni training program ngasi PNR spa and salon singmairong amadi Saktam Beauty Wellness High School na sinduna pangthokre thorom aduda Urembam Jila Parishad TH Nilamani Songtham Mohan retired principal Songtham Urembam Gram Panchayat ki Pradhan Mutum Devan Singh Manipur Commission for President of Child Rights Government of Manipur gi ex chairperson Manibabu Frailat Pamna Thorom adugi athuba Mithunglan Singh oiki Thorom aduda trainer oina saruk yaribi Punam Saikhom hai May ahumdagi haurga hojik tha manga helaklaba irang asida mafam kayadagi lanjanaktuna relief camp ta leiba singi mafamda selgi oiba tengbang tawba ngamjadaba nina mahakna haijaba makeup ki hiram asida relief camp da leiba nupi masa singi mafamda numitare ni oiba lemna takpi tambibani lan asina sufam nofam laitana leiba naha sing asibu makeup ki oiba hiram asida haijaba asina mahaki tungi punsidasu kanaba kya purakani khanbadagi pakthok sabani karigumba takpi tambiba asi loirba matung nupi masa sing adubo aikhoigi leiriba salon singda adum masana pam abadi thabak tawbagi khudong chabasu thamgani hayasu phongdokhi aina ngasi pangthok sariba inmate mayam ki training ngasi aina financial da problem leina banina ID irang se thataruk tarek sura banina ko mayam sura mak wana re aduna kai haini financial ki problem lei banina aina mateng pangma ngamdraga su aina haijaba i khara mayam sida training oina pizabani moisu sama sagi lifetime oina ba hindugi lambi ama oiba ngamna ba training si pizaba HIV viral hepatitis amadi TB gi matang dan omogi oiba awareness kam screening camp ama ngasi Imphal West District ki Langol Game Village leiba Reborn Rehab Center da pangthokre thorom adu Manipur lenga ki Manipur AIDS Control Society Max na Overcomer Rehab Center ga punna khusam naduna pangthokhibani thorom adu da tongan ba rehab center nipan amadi relief camp singdagi lakpa mioi chamarom da HIV TB amadi viral hepatitis ki lemna test amadi counseling sing tauki loinana saruk yakhiba singda HIV TB amadi viral hepatitis ki matangda tongan ba expert singna wangangki Oinam Kendra gi MLA Irengbam Nalini Devina Mahaki Kendra asig manungda hangliba relief camp ahumda haibadi Oinam Government High Secondary School Laimaram Government High School amadi Laimaram gi Scheduled Caste Girls Hostel da hangliba relief camp da lairiba inmates singda ningtham khudol oina blanket sing khudol tamkhre ningtham khudol tamba aduga mari leina MLA Irengbam Nalini na phungdokkibada hokyo megi tang ahumdagi thokliba kangluki irang asina Praja singda asuki matik awa pire irang asida yum kai mai thadok kibana maram oirga lanjenar club singda ngasi ningtham khudol asi tambani kanglu kunthra marina ngasi nuksi chanana hingminari ba Manipur asida kuki na taliba demand asi oithokta bani MLA tarana kuki len talabasu MLA nifuna makhoi gi mayok talai kuki na tawriba hingsa gi thodok sing asi khangba
खंगबदगी सेंट्रल गवर्नमेंट किलोमीटर 100 बॉर्डर फेंसिंग तौननबा थौरांग तौरे एनआरसी चटनाहनरबसु भारत सरकार ना इंस्ट्रक्शन पिरकले थोकलिबा इरांग असि म्यांमार रोमदगी लाकपा इलीगल माइग्रेंट्स सिंगना थोहनबनी हाइबसी ngasi भारत सरकार सु खंगलकले mahiroi ani मांगखिबा स्टेट गवर्नमेंट सीरियस ओइना लौरी ओइनाम केंद्र की मनुंगदा हांगलिबा रिलीफ कैंप ता लेरिबा इनमेट सिंगी अवार्ड अपा कुरिमक यंगसिननबा महाकना अंगंबा थाकदा होनगनी हाइरदना कैंप अहुम असिदा चलाइरिबा इनमेट सिंगी वॉलंटियर सिंगदा अवार्ड पा कुरिमक मेंसिननबा सेल की तेंबांग सु पिखि सी अरानबा थबक अमनी हाइबसी भारत सरकार नसु हाइना एखोइ लौसी खंगबिबदुना मरम ओइरकांदा एखोइना म्यांमार गा ताइनबा स्टेट सिगा ताइनबा बॉर्डर फेंसिंग असी ता इंस्ट्रक्शन पीबीरकपा लेख्रे एनआरसी चटनानबगी दमक इंडिया गवर्नमेंट ना इंस्ट्रक्शन पीबीरक्तुना बायोमेट्रिक्स हौख्रे ना एखोइ तबलबसु तबना एखोइगी स्टेट असी ngakjanabagi damak सरकार ना कन्ना होनरी हाइबसिमसु एखोइ पुनिंगसिदा थाजरगा लेमिनसी हाइबा वाफमसु थमजरी रिलीफ कैंप लेरिबा इमेट अमन फोंदोरकपदा हौजिक निंथम मतम चंगलक असिदा एमएलए की माइकेदगी निंथम खुदोट तमलकपा असि असुकी मटिक थागतपा फोंदोकचरी हाइखि बिष्णुपुर की सीआई कॉलेज द तमलिबा माहिरोय सिंगना मखोय मखोय की ngमजबा पैसा खागत अदुना बिष्णुपुर की लकोइपाट नाकल द लेबा ऑल मिनी सेक्रेटरीट कॉम्प्लेक्स द बिष्णुपुर अपुनबा तेंबांग लोपना डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर गा खुसम नदुना हांगलिबा रिलीफ कैंप द लेबा माहिरोय सिंगदा ngasi लारिक तंबदा चंगबा पोलम सिंग बॉय कोलम पेंसिल इरेजर कटर सिंग बा स्टडी मटेरियल सिंग मतेंग पांखरे स्टडी मटेरियल पांगबगी थोरमदुदा बिष्णुपुर अपुनबा तेंबांग लोपकी सेक्रेटरी एम बिल्की अमदी सीआई कॉलेज की माहिरोय सिंगना सरुक याकी मतेंग पांगबा अदुगा मरी लेनना सीआई कॉलेज की माहिरोय अमना फोंदोरकपदा मणिपुरदा हुजिक थोकलिबा इरांग असिना माहिरोय अखोइदा असुकी मटिक वाब पिबिरे महि तंबदा तंगदु लैताना तंबा फंगद्रे ngasi सीआई कॉलेज दा तमलिबा माहिरोय अखोइना अंगम पैसा पुथुक नरगा रिलीफ कैंप असिदा लैरिबा माहिरोय सिंगदा मतेंग पांगजबा असि अखोइना पेनबा नते अदुमकु माहिरोय अमा ओइना माहिरोय सिंगदा उत्फम थोकबा मिनुंगसे अदु उत्पनी मरम असिदा मणिपुरदा अथुवा मतमदा शांति हंजिलक्तुना माहिरोय अखोइबु महौसागुम महि तंबा फंगनबिउ हाइनसु माहिरोय अदुना मखाताना फोंदोखि अमुक सरकार हाइजिनिंगबदी हाबिदि हदगी लासे लाखसांगु जांमनगे वाइ सिंगु पुसोकबो ngamde छात्र अमो ओइना लेगेसु तमदसु कामा दोंखिबा नंगे रिलीफ कैंप लेबा छात्र का हजि माइ मसिंग तंबा फंगदना कंगाउदन लेजरे सिदा कोइ सरकारना लेन संगिदुना माइ तमिबा कोइ माइ सिंगु सिंगि पुसिबु कनबि हाजना लेखिद्रबी हिजम लिंथोय ngambigi thawai changbini haiba nupi masa adu numit nini humni chada thakna linthoi ngambibu kauduna asum leire haibadagi linthoi ngambigi imung manungna mahaki mayumda chattuna laururaga punna cha ama chamina khibani haida linthoi ngambigi apokpi hijam joysri na hairi tera tongbrom lairakta leiba linthoi ngambigi mayumda pangthokpa pawgi phom amada linthoi ngambigi apokpi mamana nupi masa adugi mamana amuktang lakpinaba harakpadagi linthoi ngambigi masaksu udaba matam kuirakpana nupi masa adugi mayumda chattuna unaki hari nupi masa aduna kappa laubaga loinana linthoi ngambigi apokpiga punna cha amatang saminasi haibadagi mayumda puraktuna saminraga mayumda amuk thindokhi laitingi wari amaga mari leinana puslakliba wapam asida mahak thajaba ngamde matam kuina masak uraktraba mahaki masa nungsibadagi nupi masa adugi manak chatlubani haiki tagi ai man nungsirubagi isa mangi bagi man isa du da so leire kap leire na haibugi ai gi thamoi sida nungsirubagi ai mai manak satki barkatane ba aduga mabu puraga la aga ai mai sak ma sak chate haibugi ai ga saminare akoi myam saminare adugi han thokpa thuidopa ai ma kaimta hainingai leite ngam linthoi ngambe amadi hemanjit mihat ki jesigi president sapam memana mairoi angang ani asigi mari makong athubada puthokpiu matam phana kuisalakle makoi anigi aroiba ama ngaibada lengakna piriba thajaba adu hojik phawba ngairi haiki Standard Library Cum Youth Organization Techcham amadi United People's Front UP Manipurna
National Ayush Mission Nam Manipur Director of Ayush Lampel Pat ke kusam naduna ngasi Thawal District ki Tekcham Maya Lekai Community Hall da nongmui oiba free Ayush Health Camp pangthokre. Directorate of Ayush Lampel Pat ki Dr. Marina saruk yaduna camp aduda mioi chani layangki. United People's Front UPF Manipur ki President and Rupachandra su saruk yaduna pangthokkiba health camp aduda Tekcham dagi social worker Soibam Kulabiduna hai kibada May ahum dagi Kuki amasung maitai gi marakta tholak libat lan asin maram oiraga chamjarba miyam da pukning wakal nungai handaba haksang da laina polakpa mayam asi ngasigi free health camp asi na kharma khaidi kohanba ngamlagani haiki ayush ki doctor singna su phajana honabiba amadi manung sangsinba lam oibanina lapna chatuna layang basu ngamjadaba singbu lakpiduna layang biriba National Ayush Mission nam Manipur amadi Directorate of Ayush Lampel Pat pusu thagatpa phondoki. Gasidong tilpung amma taba matamda Manipur Government ki Service Federation MGSF Jirpam District Annual General Body mifam ama Kasturba Girls High School Jiribam da MGSM Jiribam District President N Saroja Singhana mifam mapu oidna pangtokre. Asi mifam aduda demand for conversion of NPS to OPS amadi selection of volunteers to attend the mass rally on 3rd November at Delhi Ram Lila Maidani matangda khananai naki kupna khanaraba matungda November gitang ahumda NPS dagi OPS onbagi demand amadi tongan ba demand singi matangda Bharat ki konung Delhi gi Ram Lila Maidan da pangthokadaba mass rally aduda Manipur Government Service Federation MGSF Jiribam District member sing su saruk yaba haina warep lauki masida sunatana MGSF ki development ki oibo warep kya su lawduna mifam lochen ki Hamas militant sing na Gaza da hostage oina mio chamag mai phudama ban phajinduna ngasi su lairi haina Israeli military na phondoki mediana phongdokpagi matung ina Rafah border forga Gaza da humanitarian aid changduna lan lephanabagi thabak lokhatpada US Israel amasung Egypt nadi yarabani adubu Israeli Prime Minister Benjamin Netanyahu nadi yadari Israel amasung Hamas ki lan asi ngasi numitarani sukre Hamas pu tumna mahangani haina Israel army na wasakli hari October 3 tagi horakhiba lan asida Israel chamaga lising amaga chahum amasung Palestinian lising aniga chatruk humdra sikre hari Indiana Israel ki damak lepi bagi damak Indian leadership people of India bu thagat phongdok li haina Israel ki minister Amishal Jeklina haki Bihar pun thoktuna thamanga yamna wana miyamna awaba khangliba Manipur da chatpagi matamdi leite adu Israel da thokliba langi matang da Prime Minister Narendra Modi na pukning changli haina Congress luchingba Rahul Gandhi na haki wafam asi Mizoram gi ajol da pangthokpa election rally amada wangangladuna Rahul Gandhi na phongdokhibani mangna haki Prime Minister na Manipur da chattabagi asengba maram khangde adu masi leibak amagi luchingba ama oibagidi ikai ningai ni thakri mamangda mahakna Manipur da laklamba adugi maramda palladuna Congress luchingba asina haikibada Middle East da thokliba watokidi national paper singna cover tawagi matam lairagasu Manipur thokliba ethnic crisis kidi national paper singi matam leite Manipur thokliba irang asigi mami atai state singda su taribasi mi khuding makna khangnari bani religion amadi culture kan bahaibasi Indian khudimaki ithoni drugs ki mangtakne oibagi maramda su Rahul Gandhi na haiki Mizoram da masigi amangba sandurokli drugs na naha chaniga yankai mapal gi punsi Mizoram da pikham nan kre MNF government na mioi lising ani khakta da thabuk piki thabuk phangdaba singna drugs da ya mai onsili Mizoram da peace purakhiba adu 1986 da taunakhiba Mizo Peace Accord nani Congress da board pibiu Congress ki government lairabadi makhoi gi culture tradition language amadi religion protect tawgani haiki aroibada maroipa amuhanna data analysis using Excel and SPSS haiba hiramda numit mangani chathagadaba workshop ngasidagi hawdokre oil tanker driver sing na wakanu phamsa thakre Jiribam gi relief camp talaiba inmet sing na Maira Foods ki kihom tan manga
प्रोसेसिंग तौबगी थबक चथब हौख्रे लोइनना हमास मिलिटेंट्स गजादा होस्टेज ओइना मियोई चांबग मैफुन ड्रामापन फाजिंदुना लेरी हाइना इजरायली मिलिट्रीना फोंदोख्रे ngasi damak tadi paudam pijaba matang asi losinjare mijeng tabir ba khwai punapu amuk hana khurumjari